Ahanbada Maruaba Pau Konsakulda Kuki Kulai Paiba Singna Ambush Chacharapada Miyoi Ama Sukli Amasung United Naga Council na National Highway 202 Bu Sangkai Village da Kuki Militant Singna Toktoki Babo Yaning da Bafongdorakli Kurumjari Northeast Window TV na sandok chariba nimidangi Manipuri pau miyeng tabiri bapum na mapu ahan mamakada ahong shamrina taram no churi hauzmiyam da pau machakai na pizari Konsakol da kulai paiba singna ambush chatharapada miyoi ama sokle thodok adugi matangda fangba pau amagi likhun matung inna Konsakol da singda turel dagi purakpa ising pipe kanagumba kharana kakthat khibadagi khulda ising taraktabana pipe sembagi thabak tongnabagi damakta turel torban da miyoi ohum thakibani hairi makoina turel tamna chatpagi lambida lumduna leiramba kuki khulai paiba singna automatic rifle sijanaduna ambush chatharapani hairi Thodok adu da khwaidagi mamang thangna chatpa miyoina lokta takhibadagi matam khara thiba fangkide hairi lemhauba miyoi anigi manungda amadi khuningda nongmai maruna panuna sokhi adubu amadi asok apa nanghaudre hairi lokta takhiba miyoi adu Assam Rifles ki kangbu amana thiba fangkhre hairi khulgi secretary na phongdorakpagi matung inna khul kilometer amarom chatlaga laiba mafamda singda turel dagi khul tamna purakpa pipe adu kuki khulai pipe singna kakthatuna semba lakpa miyoida attack chathanaba plan sinbani haina phongdoraki haina pawosina makhatana hairi United Naga Council na National Highway 202 Bu Sangkai Village da Kuki Militant Singna Toktoki Babu Yaning da Phongdorakli UNC gi Working Committee gi Maike gi Thadorakpa Cherol amada Imphal Ukrul lambi asi yamna maruoiba lambi amani adubu lambi fauna kidaba asina miyamda chauna akaiba piri masida natana ngasi Konsakhul gi khunja ahumna pipeline semba chatpada ambush chatharaktuna miyoi ama asok apanang hankibabu Yaning da Phongdorakli Hairiba thawong sing asina miyamgi lanthum amadi hingnaba hotnabada chauna akaiba pire maramaduna laingakna athubada National Highway 202 semjinbiu amadi lobu khulai paiba singi makhuta leibagum tawriba asi kopna yengshinbiu laingakna chapchaba lawphom thokpa thaudang lawduna miyeng changbiu haina laingaki puning chingshilakli Pangai apun banaha sing the sinduna miyam dagi thojal ni bagi thoram pangthokri handa pangthokadoriba Manipur Legislative Assembly gi mikhalda khundrakpam AC gi mirep ama oina kendra asidagi Laisham Saitabrata Allies movie chongthoklakani Laisham Saitabrata Allies movie kendra asida pokchaba pangai khungangda chawjarakpa laikhidraba Laisham chawba khumancha amadi Laisham Pakpi Devi anigi machanupani Ivadau Tangja Lilha Pakhangba Community Hall da pangai gi naha singna sinduna pangthokkiba thoram amada Laisham Saitabratabu mirep ama oina chongthokpada yanakibaga loinana pangai apunbagi miyamna saugat minaba apunba pangai gi mafam khudingda mahaki firal natana atopa candidate ki firal yungbada athingba thamba haibana chingba wafam singdasu thoram aduda saruk yakiba singna ayetpa amata laitana yanaki Ngasigi thoramadu tongan ba pangai gi lup sing amadi masing yamlaba pangai gi miyam su sarugyaki Amna ekoi awon no porage hai kan honariba mikubase nasi aina khalwa matamna ai gi maga ai gi yomsaga ai gi magu gase leina batabu kayam sang leina batabu no hai so usa phekpa yaro matam sida nasi nasu singa nasa singa honor biba sigi aikoi awon ba purpa aikoi magai pangai gi awon ba kendri awon ba purpa se hing biko matam sana le biko nakoi meyam gi punsi do aina landa musu ko alway soda aina ni zari ha ko wa sina han wai zari duani soda nasi ki president gi pamam na relation bula ai gi nasi aina tam zeni la pakang bagi nasi ka politik ho di mamang le ko non zari se na koi meyam di mapani ai beduni aduna aina hawgurba punsida nusi bawari ai gi iman ai gi siega ai gi iman kan khadai ai ga siega
aiga kana khana boda imana thadokpa ai khoi ani se ke ma le hora kana ma si wani ne ya paksa ba khana ro galina adu matam ki matungina ai se na yumba pang ki bo matam da phai kapsa bo ni hui adu aina angang oi ni ga ai khana ki ba sai ni ba ai marup singa sauna ki ba mayam do ngasi ai phai ki nusi ra ba ai punsi wani oi re aduna ngasi sum hogi bana ai miyo ki punsi ra punsi ta ka hom le hau raba matam husi ki matam la ka da matam ai ngasi mati hau raba matam yenga ga la ka di matam yenga ga ai kari bo khara di taw na ki hai se ai moi khale aduna miyo ma pok se sibana re ma bo ni ai koi unari ba se na ta ki mital ko mai aduna ai demo bi ba punsi da kari taw da ki hai ba matam da ai hau raba da ai इथन थोंबसिंग आई दमता होना बिरमदो अरायना आई इखा थाबसिंग दे आई ngam jab kar hona ramase ai nyoi ba moi ai tong tong thau rai bidune aduna I hona jage tungda ada hena ai na khanbaga lairami bai isa singa nungai basiga nasi ai na ai di hena dapat ai isa singa ai mitta pisak ping na ubasing do moi na ngam thro wa tawa matam de ai oti isa asa ai hena ngam ba ai asumbo mayam aduna aina khale ngasidi mayam na khale pangai dai se qualify ho re bariana ayo ki hena qualify ho ba madik sa ba pangai dai sing dai adu mo mayam sing se ai koi ngasi politics hai ba maram na ai koi number ni ga thame aduna ai koi number example ai haizara ba matam da ai koi nong sa se yon ki saram man da lo la ga thamaga no pizza ba ni ta sa YSDOCL, the Youth Social Development Organization cum Library Center na Sinduna, CVSE, BOSEM, Amadi, COSEM na Lobo Class 10, Amadi 12 ta makok matang takraba, Singda ikai kumnaba amadi manama thunyin thokpagi thoram pangthokri thoram asida Kabrabam Kumar Chairperson Kurai Chingamam Lekai Yaikhom Ombi Atom Ranjita Administrative Committee Kurai Chingambam Lekai Ward number 4 Salam Ombi Nauba Administrative Committee Kurai Chingambam Lekai Ward number 5 amadi Usham Ibohal President YSDOCL na athoiba mitunglen oina saruk yaduna thoram adubu pangthokhi Pagka kan sa lugar asubay ko yung kami at kasi to hindi ba pwede sa sige kung tawag pagi tawag sa ida kaya na awa pagi masako club team members yung sina awa pagi masako ko yung gani adugo sa siyang bahay basidi maman na ide si migay bukan na ikote ado katok baga loina na club sina katok baga loina na hai besi sa sembi gani adi mataka ai na maka pandaling bamana sana ko kona ba su sa ta sinse masamo panalay bahay besi su mataw wai aduna sa ta sinsida sana kona bagi lamda ora su kutang hapsan biraga masamo panalay ba sa ta sa su ni ado sabta singsina kawir boy da ba mana kalap singsina kawiri ba mayam se ai koi gi damak ni hayen tungda kalap singsina koi gi sabta singsina cuma magi sum kanosi poraga ai di manipur gi kai gi mato ko gi mayam se dai da mitui mihen ko oi ko matamda kalap busu kawir da ba ai muslim jan da matam lu ki bakka sumai ka guna kaka sum ya basu sina tawbir kana ai ko gi piba masi ya wali ni hai bise khanbi raga Now for climate haiba thimda nomagi oiba tree plantation drive cum awareness program ama Imphal West District ki manung chanba tobung khokta leiba ipaloya lakpa ima nungthum leima haraubungda ngasi pangthokre Thoramadu Manipur Government ki Forest Department ki Matenga Loinana Association of MSAP Manipur Students Association Pune Alumni Manipur Tobungkhok Council for Educational Administration and Management Manipur Chapter Imphal Tobungkhok Progressive Youth Pioneers Association Akusamnana Sindana Pangtukpani Thoramadu the Chief Conservator of Forest Longjam Joy Kumar IFS
Manipur Lengaki Special Secretary Forest Su Oiriba Conservator of Forest RK Amarjit IFS Central Forest Division ki DFO Bikram Suresh Nadhi IFS Association of MSAP Alumni President Professor TH Asa Sinhana Athoiba Mitunglen Singh Amadi Wangangloi Singh Oina Sarugyaki Thoronga Mari Lenana Chief Conservator of Forest Longjam Joy Kumana Fongdokibada Miyoi Baikuna Umang Upal Wapal Yaudana Matam Sang Nungai Hingba Yaroi Umang Ka Hena Koktopa Amadi Upal Thaba Watpana Sabagi Chang Noma Nomagi Hengalakliba Nong Juba Walakliba Kayasi Wakal Taminaduna Ngamliba Makai Upal Tharasi Uttarakhand Labor Jati Amana Machanapi Kudingi Luhongba Kudinda Luhongbaga Mari Lenana Mafam Chaba Ama Yenglaga Upal Amam Thane Amadi Machanapina Thaba Upal Singadu Mapa Mamam Imungi Miyoi Sing the Hingana Bahone Maramasina Mafamadu Ainga Sakal Kaidana Chahi Chupa Isingi Awaba Latana Hingli Aduna Ekogi fundamental duty Oriba Uthaba Habisi Ekoi Kudinga Pangtuklasi Haiki Conservator of Forest RK Amarjit IFS na Fongdokibada Aikoina Umang Koktopada Natana Solid Waste Management Ningtina Taudana Turil the direct Tahanbada Turil Ising Hining Alatana Motli Turil Gi Amotpana Loktak Pata Tadna Loktak Pat Asisu Chahi Kuntragi Matundadi Pati Komti Oidegani Haina Akang Ahising Asu Hairi Maramasna Single Use Plastic Potlam Sing Sijunaba Leblasi Sijunaba Sing Mafam Chana Loshinsi Solid Waste Management Ningtina Taurasi Thariba Opal Sing Hingnaba Hotnarasi Haiki Taurangi Saruk Ama Oina Handak Chahigi Van Mohotsapta Manipur Government ki Anauba Wakalon Ama Oina Nauna Haudokpa Ningol Ven Haiba Uwa Thazinba Amadi Yokatuna Ekogi Akoibagi Fibam Ngak Senabagi Taurangadu India gi Ahanbo Oina Ningol Ven Asina Tobung Kokta officially Haudoki Uthaba Aduda Ningol Yankai Yauna Punna Miyoi Cham Yankai Mugna Ipa Loya Lakpa Ima Ningtem Lema Lai Haraubung Eco Tourism Park Tobung Kok Upper Primary School TWC Hockey Ground Water Supply Pukri Campus ki Mafam Singda Ujara Chahumlom Thaki Ningol Singh Thakiba Upambi Singh Adu QR code Amamam Galunana Magi Maming Iduna Upambi Singh Adu Tung Koire Ning Singh Duna Lehona Ba Su Forest Department na Sinki Tobung Kok Progressive Youth Pioneers Association Amasung Tobung Kok Welfare Club ki members sing MSAP gi volunteer sing Maira Paibi Ima Iben Sing Kayana Thoramasibu Mapu Fahan ki Laikai Miyamna Hayengi Mirogi Yaifanabagi Damakta Kanduna Ngasi Thariba Upambi Sing Asibu Hingana Bangakpi Sendibagi Thaudang Pumba Lobigani Haina Thazaba Piki Global Music Awards Kainasika Kufarama Kainasik Medita Adu not only you sit at the Mapam Seta Kurjina, Matuki Ramata, Plantation Tawaga, and the Petawaga, Hegozita. Adu Masala, Masana Pina Tana, Kiara, people, all you have see the Wakulos of the Queen Manipurasu, say, Nina Lomba, Togosu, Isas and Pomatana, Isasi, Soti, another party, Manatra Isaki, must see the Nupi Kunai Maira Paibi, Liwalambi, Bokul Makong Senduna, Katwa Bazada, Hojik Faw, the Warriors and Piba Ngamjiba, Manipurgi Aki to Zumba Film Masi, Atubamadamda, Warriors in Piduna, Tungkoiba Solution Amapiu Haiduna, India Amadi State Lingaki Mayokta, said in protest Chokri. Manipur Thogli Irang Asinam Tanabagi Damakta, Tazilakpa Sifai Sing Asina, Ching Angi Akoibada, Ngak Sendina Layraga, Makogi Mamang Maktada, Shuamadinan, Shugi Afabamakagi Kulai Piva Signa, Micha Miam the Onsinduna, Ambush Chauduna Mi Hatpa, Lambida Chachaba, Micha Miam, Fazin Pushinba, Hatpatupa Tauhanduna, Langaki Sakti Karimata Laitrabagum, Uhalivasi, India Langana, Toina Sinba, Arunba Torang, Amani Haina, Lauri the Bagi Madam Late. Oiragli film asina taklibadi India amasung state lengakna Manipurgi apunbagi saktam amadi lamgi ngamkhai ngakpa ngamdre haibasi mayek senglakli maramaduna film asidagi kanjanaba aikoi leiba aikoina ngakchonaba mathau tare micho miyamgi punsi amadi lanthung ngakpa ngamdraba Indian Security Forcing hankro Manipur miyam amadi iramda Manipur asigi tangtu leitaba adu fanganaba leptaba khongjang ama oina maikai sinba thungna Aigi Kungang Likaida sit in protest Jobagi Kongjang Junction Minarasi Haina, Nupi Kunai Maira Paibi, Liwalambi, Bokul Makongi, Maikaidagi Fong directly. Laiga Yellow Group and Minare Namaсе,
punna tanam minaraga insan minaraga yana bok naya ma puraga sakmana na sing pujen tinana ilung ji kanba pami amana central government state government na silli bala long se masisu ekoi punamna thenna minaraga asidagi nanthoga masima so pena devinna ba pami masung boxi war central government sanade boxi war se simasu refan ba pami hai di ba punamasi to matungda kitang wahai amanindana ngasi ngasi paliba se government sina mai prajana wari ba yellow fruit mayam na wari ba tang punjai ba mayam se ngasi leban ba ki sakti se lai labanina ekoi punna punhan minaraga minare bi yellow fruit punhan minaraga manipur inala ba se ngakpada asoba thoda amina si hado Young Progressive Club Tagyal Kolom Laikai Sinduna Felicitation cum Presentation of Case Award 2026 Pangtokre Tagyal Kolom Laikai Oina Bosem CVSC Amadi Kosem na Handak Chahigi Oina Lawa Parikha Singda Mai Paklaklaba Mahire Singda Puning Thogatpa Oina Pangtokpa Thoramaduda Khaidem Priyovala Devi Chairperson Tagyal Gram Panchayat Fairoism Dineshwar Maitai President YPC Dr. Longjam Taneshwar Singh Principal Kindergarten Montessori School Yumlembam Gambir Singh Headmaster Oxford English School Tagyal Amadi Ahaibam Purimashi Devi President Tagyal Maira Paibina Athoiba Mithunglen Singh Oina Sarukyaki Jariba Professor Jariba Regis Apava Satrada Manama Last day of the people on the solution. Maruna, Koigi, Ujibuji Manipura, Naviba, current situation, Koi Iranse. A Koi Manipur, she like the young lady. I do a beautiful official gumbo or the Kanda. My duty cup responsibility for what? From the grassroots, the young. Appointed Apava Satra Moedaga. Matip sa mimo talaga. Duga imalay ba kita magta tabak tawong ngamba responsible person mo oil pini ko nang si message ang pagpijin ng sa sa dari ay pini may amalay ra ba ni ko ko committee duga general na kampito ko dum ngama ko ni India yo na duga one successful person ora kanda lebak ki wakalon je he lebak ning bi wakalon he yarok ta ba police officer ora ga su ni mai ki prado unhan ba Tissue or a gasu, the hatter, Pazaki Makule, or whatever, or done responsibility, dog of Adonasi, Peggy, Angang, Nida. Nobody on the money like them is there. I have a certain where a couple of some of the Sabbath. I am police officer or a pa, politician or a pa, and they get the doctor or engineer or a Jew, ISO or MCS or a gasu. Maggie Pandamdi, they back it in a Kanba Hagado, a do or a Kanda. Nasi thui wa simba koi tahang na yom tangkulai ta de yom nasi koi usually face de tungi meron na moi matam de ko kuna ba de ta ko si pandam na si Thawal District ki Manung Chanba Kairembi Khok Khungangi Oina Bosem Amadi Kosem Lauba Class 10 amasung 12 ki examination 2026 ta pass taukraba Mahiri Kuntraga Taruk Taramno Oktuna ikai khumna bodkre Ngasilong til Kairembi Khok Khungangi Academic Forum ama oiriba apon ba iramdam Kairembi Khok na senduna Kairembi Khok Mayai Lekai Community Hall da pangtukiba Mahirui Singbu Taramno Okpagi Thoram aduda Social Worker Katrimium Priyovata Thobal College ki Department of Geography ki Professor Dr. M. Damodar Wangbol Gram Panchayat Ward number 7 ki member Laishram Suravati Ward number 8 ki member H. Vijayanti Kairembi Khok Students Union and Club KSUC के President L. Khogen, Santa Club Kairembi Khok के Vice President H. Binoy Amadi, Young Challengers Club Kairembi Khok के President PH. Dayanandana Mathang Sina Athoiba Mithung, Thoramapu Amadi Akhanaba Mithung Singh Oina Sarugyaki.
ngasi ki thoram adu da class 10 ki mahiroi tarataruk aduga class 12 ki mahiroi kun puna mahiroi kun trakataruk da certificate momento amadi cash award sing kusina ki loinana khunga ngasi ki oina class 10 amadi 12 ki khwaidigi mark wangba mahiroi singda konthozam tombi macha meritorious award amadi laisham nandeshwar meritorious award sing piduna poning thawat ki Achoiba mitungi world piraduna social worker Katrimium Priyovardhana phongdokhibada mahiroi ama oiraga lairik laishugi mangal yaudraba singna hiram khudimakta mai pakpa ngamloi education haibase yamna maruoi maramaduna mahiroi singna lairik tamba matamda lenga ki thabak awa fangnabagi wakhalonda tambasi afaba khongthang nate wana mahi tamhalaga mahi charaba tungda ahallaman oja guru khangloidaba mayam ama leiraga landamasi chokhat pangamloi aikhoina lairik tamliba asi karigino haiba khangba mathautai wakhan khanba ngamnaba moral value leinaba achumba karino aranbana karino khallaga afaba thabak tawba ngamnaba ngasi aikhoina lairik tamlibani haibasi ngasi gi hawgalakliba mahiroi singna kawroidabani haiki ऐसे सरकार की व्हाइट कलर जो तक फंगनबगी वखलोदा अकोइना लाइक तंबसे मसिजु फत्ते लाइक सुसी पतना ममा मपा होदारागा लाइक सुसी पतना ममा मपा वारा लाइक तमनलावा तमलागा महिषार आकादा ममा मपा दो Pijani boy boy daragadi ko. Adu umbo wakalon chelaba. Adu daragadi akoina na boy bo lain lai sung yam hayo bagi mama papa do. Jawraga pijani boy boy daragadi. Adu umba lain lai sung haiba mi myam leraga samaj se sokaloy. Aduna akoina khanga dabse akoina larik ta misikari gino. Si hana boy patar khangma mathauda. अकोना लाइक तमिसी सरकार की व्हाइट कलर जॉब फंगलबनी न खल्लगा तम तारगदे मजूर कोते अब इ तारगदे आइना लाइक मैम हेगा आइगी मोरल वैल्यू यावद्रबा आइगी कैरेक्टर लूज होयरबा अदुगुमा मियोइसिंग अदुना अफाबा सोसाइटी मा नेवर पुरक गमोय हाइबसे आइगी अचेत थाजब Felicitation Program cum Career Counseling ki thoram ama Youth Change Maker Forum Wabagai AC an exclusive forum for Meitei Pangal youths of Wabagai AC na senduna pangtokre MPSC da Meitei Pangal community degi mai paglaba mioi ahum Wabagai AC degi class 12 position da holder oiba ngamlaba mahiroi amadi 70% hena fangba class 10 amadi 12 ki mahiroi sing okpagi thoramadu Santhel Bazar community hall da pangtokhi thoramadu da Maulana Ataur Rahman Muzahiri President All Manipur Ulama Council Mohammad Fazur Rahim ex MLA 36 Wabagai AC and Treasurer MPCC Maulana Alauddin Elais Nanau social worker Mohammad Sikandar Ali Chairperson Hayal Hangul GP Mohammad Sakir Ahmad social worker chairman OBC department MPCC Said Samad SP Central Jail MD Hafazuddin SDO Bungti Chiru F Yunus Khan founder Y Academic Career Institute Rais Ahmad Tampak managing director MCS Maulana Abdullah Al Hassan director Pinnacle Academy Mufti Wali Ahmad advisor Samaj Amadi Muhammad Sultan Kulakpam President Youth Change Maker Forum Wabagai Esina Sarugyaki Wabagai Kendra na iba yung magkaisin na sige karang wag lambi sa kigilagi hayo sa hayo mandedo na nakoy na thawa yaw na at kapag lamda Allah ka kaya binabagi damata amo su hawla iba ngam sinasibo next sale o na bagi damata amo su state level da national level da international level da competitive कि एग्जाम में भेजा अथुरे हिंदा न तो बिको भी हिंदा न नवजी दमकता मसा की कैरियर से न नवजी मसा की फ्यूचर से न नवजी दमकता वो न बदल बोलना अचौ मतें पाबा अमसु थौना हापी बा कसी थौना हापी बा कसी तौरिबा प्रोग्राम असु हाइना सही खुदिंगी ताकत लाइन तौबा अमसु दरकार की सीधा नतना अतो पयहाना यसीगी मयाम पुण्य बासीगी ताजा अमर और गाइना हाइजनी बदि से नाइको की वबगाई के द्रसी Manipur ki Kendra Buki Manunda Kwailagi
ꯇꯣꯟꯖꯕ ꯁꯣꯠꯊꯕ ꯗꯤꯕ꯭ꯂꯞꯃꯦꯟ ꯂꯩꯇꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯟꯅ ꯃꯃꯥꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯃꯁꯛ ꯅꯥꯏꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯁꯥꯅ ꯁꯥꯐꯣꯡꯂꯛꯄ ꯆꯍꯤ 15 ꯁꯨꯔꯛꯄꯒ ꯏꯔꯣꯏꯅꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯂꯨꯄꯥ ꯐꯨꯗꯣꯡꯕ ꯊꯧꯔꯝ ꯍꯧꯗꯣꯛꯄꯒꯤ ꯆꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯈꯣꯔꯤꯔꯣꯜ ꯁꯪꯂꯦꯜ ꯋꯥꯡꯖꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯀꯨꯝꯁꯤꯡ 2019 ꯀꯤ ꯃꯦ 38दा चही 15 मपुम चप चाना फारगनी लुप असिना चही 15 लुपा फुदोंबा चहीदा खोंग थांजिलक्लिबा असिगा मरी लेनेना तोंगान तोंगानबा मफमसिंगदा तोंगान तोंगानबा थौरम कया लुप असिना सिल्लगा पांगथोकदौरी ngasiगी lupa fudongba thoram howdokpagi thoram aduda Wangjing Tentha Assembly Constituency gi MLA Paunam Brojena अथोइबा मिथुंग मणिपुरी साहित्य परिषद थौबाल डिस्ट्रिक्ट मसागी प्रेसिडेंट डॉक्टर युमनाम महेंद्र कुमार ना थौरमपु अदुगा वांगजिंग लमदिंग म्युनिसिपल काउंसिल की केयरटेकर चेयरपर्सन पेचिमयुम रोनी अवार्ड वार्ड नंबर 7 केयरटेकर काउंसिलर सिंह सगोलसेम शांति वार्ड नंबर 2 नारेंगबम बिनोय वार्ड नंबर 4 हेग्रुजम गौरांगो वार्ड नंबर 6 तोंगब्रम विश्वामित्रा वार्ड नंबर 8 अमसुंग तखेलंबम नोरेन वार्ड नंबर 9 ना अखनबा लिंगबिरक्पा सिंह ओइना सरुयाखी लुपा फुदोंबा थौरम अदु हौदोकपगी अथोइबा मिथुंगी वारोल पीरदुना एमएलए पौनम ब्रोजेना लमदम असिदा अइबा अइबी सिंगना लौरिबा थौदांग सिंगबु सिंगथाखी खुनाय अमा चौखटपदा अइबा अइबी सिंगी थौदांग यामना चावी हाइरदुना अइबा अइबी सिंगी खुरीदा खुनाय अदुगी मिंगसेल ओरिबनी खुनाय अमा करंबा फिबमदा लैरि हाइबसी मतम मतम अदुगी अइबा अइबी सिंगी खुरीदा लोइनना ममी ताबा ngaktani lamdamasi ingtappa khunai ama oinaba hotnabada aiba aibi singna hanadagi hena achoba thodang lobiu haiba wafam thamki panbe yabadi chahi ama chupna chathagadoriba lupa fudongba thorongi ngasi ahanba thoramda lairik fongba saireng saidenaba amasung wangjingdagi laikhidraba saknairaba aiba sahitya academy awardee Samanduram Nandakishorgi Punsi Wari Nainaba Namapumoiba Thoram Singoiki Tabakti Potharaba lecture Singoibeta Natana Masak Naiba Aiba Amam Oiriba Aiba Saikom Chauba Masung Ningtau Nauriana Laikidraba Aiba Samanduram Nandakishorbu Ning Sinduna Marichumna Wanganki Tumda Saknairaba Aiba Borotsana Samna Iba Kunaida Aiba Singi Thaudang Haina Mingthomba Manipuri waringi larik amasu ngasigi athoiba mitunglenna haunabi matung ina phongki sagnairaba aiba nahapam birena thoram hogdokpagi warol pibaga loinana khorirol sangdoglup Wangjingi president sagnairaba aiba tongbram babulalna lupki maut silaga lup asigi chokot thoranga mari leinaba wafong kaya yawba wakat cherol ama ngasigi athoiba mitunglenda pisenduna thabak oina pangthok pinaba takshinki ngasidagi hawdokhraba lupa fudongba thoromgi makhatana pangthokadaba thorom singi manungda tongan tonganba numit singda mahiroi singi saireng changdamnaba pangthokpa Manipuri lolgi numitki thoram pangthokpa irabo ningsing thoram lamtu sengba larik fongba jatigi naha singi numit malemgi lolgi numit malemgi aiba singi numit naha aiba singi numit amasung Dr. Ambedkar mapok numit ningsing thoram na chingba kaya pangthokadori ngasigi thoram aduda Manipuri corridor bu pamjaba aiba ibi kaya su sargyaki Ambassador koi sukhar mating pangga program se jin batam se khra chin ba hai ta aduna program se su yawning ba maramdi masida phangak pan wole suna ai khang ai su ta sawring thona ya na haira bo ni su ai na dum sang jaba aduna masigo bagi ai ba ai bisin sida khanli ba khan koksi rajniti de amna tarkar राजनीति की लंबी से लाभ का सही तरह नहीं है कांदा आई ना खंगई और राजनीति है बा लंबी सी विजडम ना नॉलेज ना लॉजिक ना चलाए हुए हैं मैं आपने खनर बा राजनीति दुला अमरी पब्लिक वाली है कि पार्टी या वाली है खनर बा राजनीति दुगा बसी इलेक्टोरल पॉलिटिक्स तला कांदा कोई लंबी लोग की बम सिना Mayang Imphal Assembly Constituency amadi Wabagai Assembly Constituency anigi tainabam da sariba thongi namada aranba mongda paisa kaithoklamle hairi ngasi joint
Youth Development Committee JYDC Maitei Pangal amadi Bengon Youth Development Committee BYDA gi thomi singa loinana paumi kangbu amaga ngasi yengsinba chaluba mawung model chumdaba kaya ama thengnaraki hairi JYDC amadi BYDA puna laikai miyamga loinana mifam pangthoklaba matungda Bengon Mamang Lokko Community Hall da paumi singa unaba amada JYDC Mayang Imphal gi President Jesam Achobana phongdokhibada Bengon Lokko Sariba Thong Sigi Matangda Thong Media da ngasi fawba lauduna lai adubu hauzik fawba miyeng changbidana delay tawduna leiri PR lenga ki matam dasu ai bachorol pisindina governor da taksinkre Manipur da anau balenga ki chief minister Yumnang Khemchand dasu thong loishin binaba khanghankre adubu tumina leiri maramaduna numit mangani gi manungda paw fawraktuna thong asi athubada loishin biu masi loishin daba tarabadi tongan ba akan ba khongjing jongshil lagani haina phongdoraki hauzik fawbadasu hairiba thongsigi tangkrama bajam sanre ngasi tang kuthaga mathoini si fawbadu karigumba amu response lak tafina maram morakanda praja miyamna JYDC amadi masiga thawpuna tawminariba Bengon Mamang Youth Development Association amadi local councillor sing local leader sing leriba mayam singdi thongsi kara mind tawbuna thongsi kara mind tawna haiba public demand mayam sina akoida papum difang khamhe Praja miyam khushaunarba praja miyam lo chari se thong asi moina smaina tawraga loisaloi da boiba taragadi department asu thawa sabaidaba government asu thawa sabaidaba even akoigi mai Imphal kendra gi honorable MLA Shri Kumham Ravindra Singha dasu aikoina kayara khanda sigi pausi koina haijakre atu matamda haiba thongsi loisanbiu loisanana department mai naba singdana tukadar singda mali contractor singda haibiu haina kayara khanda haigre hairibra haidabra du tekosu khang Mangon da haibam tokpudi koi kayara khanda haigre adu ngasi boba honorable MLA gi side dasu karigumba ambo progress lakti hairiba thongsi mata maruoina hairiba thongasidi akoigi thongasiga lanthong asin tawnadariba village ani haitare thangnabasina wawgai kendra aduga Thawal district koiliba asigise aduga somdina mai Imphal kendra hariba ni sini kendra tongan kragasu somda leiba highway singse asona kangi school da lek tamba kari aduga asomda leiba praja singse somda moigi lawu sungubagi farmer gi damak lai ba aduna maru iba sigi valley bridge akoigi khungani sigi onedi kendra dona bani sigi onedi Imphal valley auraga सारिबा valley bridge से यामना दरकार होइबा मसदा ina haijaning base manipuri hojisi leriba akoigi manipur government da ina ying chahaning base hariba thongasi sabada senariba sub contractor or natraga contractor asina manipur gi leriba sarkar gi akoigi dibag paibiriba honorable chief minister gi hena chawabra natraga na manipur department gi chief engineer natraga any hongba chawa e leriba singsiga laktunaraga hariba akoigi minority consulted area da laigado was kuma dhani bisasi minority la kari toroktori no na khala ka da makoi ga lampuna ga thongsi lo endana ba silla ba ai gi chingna ba lai ko roida aduna hauji si praja miyam na sai gi koi meeting tawraga khanna ga ta ri ba resolution se ate ma phonate makoi na thong sana ba gi da mukta sai jot man khara hai tare jot aman ba rang kam sala ga pura pa koling ka ba kara ta man jot ase asi gi se numit mangani gi manunda Sigi thabu subada mai le nari ba department ki bi oigera na tragana contractor hai tare thabu suba tikadar sing oigera lapira ga JYDC amadi Bengon Mamang Youth Development Association ga ta na ga hai du jo sing ase masing thiraga aikoina JCB wai ga ni BJP Hairok Mandal ki executive member Oiramba Thobal District ki Thokjom Awang Lekai dagi Khangebam Chandrabal Singh na masagi anaba amadagi tangkun gatareta laikhidabada BJP Hairok Mandal na awaba phongdorakli Maha BJP Thokjom Polling Committee ki Secretary oina lisingani gatarataragi lisingani kungataruk fawbo oirambada natana ing lisingamaga chamapan ga mauraga mathoidagi lisingamaga chamapan maudra humdoi fawba PYDA Thokjom ki Secretary oiramki loinana Thokjom Arong Ningthau Thawal Loki General Secretary oina lisingani kunga humdoidagi lisingani kungataruk fawbo oiramki lisingani dagi lisingani kungataruk fawbada Thobal District ki school kayadasu ojaki sinfamda leiramba mahakna laikhidabada BJP Hairok Mandal na Kendra asigi MLA Dr. Thokjom Radhesham yauna minute ani 2 minute leptuna laikhidrabagi Thawai Mirel na ingna jikna leiruna ba thawni jakhi amadi imung manungi awabadasu saruk yakhi A1 Academy for Competitive
Studies Haina Mingthonba UPSC, MPSC, SSC, Banking, Railways, Amadi Departmental Exams Singi Coaching Center Ama Ngasi Thobalokrom Wangmatabada Laiba ISEC Building the Hangtukre A1 Academic for Competitive Studies Thobal Hongdokpagi Thoramda Khangabok Kendragi Hanagi MLA Okram Landhoni Devina Athoiba Mithunglen Center Asigi Advisor Dr. TH Komol Matena Thoramapu Amadi Thobal College ki Principal Professor A Nabachandra Singh na Khanaba Mithunglen Singh oina saruyaki Thoramadugi Nungi Warol Piraduna A1 Academy for Competitive Studies Thobalgi Coordinator AK Bishojit Hai Lamdamasigi Tungi Yumburen Orekadoriba Mahirui Singh Amadi Lengaki Thabak Toningba Naharol Kayalai Adubu Imung Manungi Semilongi Fiwam Fataba Lapna Chatlaga Coaching Tobang Namzadaba Naharol Singhda Kudong Chadaba Kaya Mayuk Naduna Makoigi Tungi Punsida Lana Chatkiba Aikoi Kudimang na Ubo Fangli Masa na pamjaba competitive exams sing crack tong nabagidamagta sen chaw na puthokduna amadi imung manunggi sen thungi fibam fattabana maram oiraga coaching yawba ngamjadaba experience singda kananaba piduna masa na pamjaba senfamaduda chathanba ngamnaba pandamda A1 Academy for Competitive Studies asi Thobalda purakhibani Center asida coaching yawba experience singda ISEC na piriba tha taruki computer training amasung senamata laudana piragani haina su AK Bisuzina phongdokhi athoiba mithunglengi oina warol piraduna ex MLA Okram Landhoni na hai leibakasida masa na pamjaba sinfamda chatnaba tongan ba competitive exam kaya leirabasu haujuki matamasi yamna competitive oire lairik fana hairabasu sinfamaduga chanaba competitive exam adugi coaching yawba haibasi tangai fadaba oire maramasina coaching gi damakta lapna chaludrabasu Thobalda coaching center ama hangdokpasi yamna laibuk fabani haiki Thoramadugi Saruk Ama Oina A1 Academy for Competitive Studies Thobalgi Founder Committee Member Supiriba Handak Haidokiba MCSCCE 2022 da 30 ranked Mai Palakraba Surendra Thongamsu Taramno Okpagaloinana Achamba Kudol Piduna Ikai Kumnabutki A1 Academy Hyper says Lambda Musonga Ladiba competitive examination ki job placement ki job career government की career system में बहुत मतलब दा ओह क्या ले लिबा अदुई समतक का financially अपन backward हुए रबा कांगो सिंह ने improve कर चल रबा family की basics ना अपन याम ने huge amount नमा आदर का तबुंग हम दबा अदुगा strength सिंह ले experience इसको अपन थवाई हाप हुए ना नसी की A1 Academy for Competitive Studies बाल पे लाके बनी मजे से लेके तो रिबा कोई faculty सिंह मजे कोई expert अमुसुम experience ले रबा कोई लंदन सोंगी अयाम ना faculty सिंह ने मकोई सिंह ऐसे कोई लंदन सोंगी ने हायर कसु इम्फाल होगा इम्फाल मायके होगा चल लगा तो बा academy सिंह दा मकोई experience मकोई ले जवाब मुझे बस सिंह ताइबा center सिना मसीगी course से ले जाओ रिबा attend to riba experience with him for 6 months survey course में एक लेना मकोई द bonus हम कोई न पीबा है बस न कोई आहार बा introductory कोई ना कोई मकोई पीजा बनी रसिदा यामना नगना तंबो पंजबा कोई माय बथावनी आई बाय हमरा थंजगे अदुना कोई स्टडी चलला थालोंगा कोचिंग सेंटर की आमले अदु अते दिल्लीदा अते जगह स्टेट के आदर स्कूल सेंटर से आम आंगले अदु कोइना कोई मणिपुरदी कोई जासिंग कोई यामना कन्ना कोई संसा पाइना बा कोई नदा बा हाइतारे सुमाइन दोदना सुमाइन अनपरा जासिंग सिगी Third Youth Convention 2026 Khangabok Development Society na sinduna Thobal District Khangabok Part 1 awang lekai da leiba Lukhoi Lampak Community Hall da pangthukre ngarang gi thoromadu da Manipur lenga ki Commerce and Industry gi hanagi Minister Oiramba Laishram Jatra Singh na athoiba mithunglen Advocate Thokchom Bishojit na Thoramapu oina aduga Sur Hospital Khangabok ki mapu Dr. Laishram Somen Kumar Singh Cultural Activist amasung filmmaker and author Rakesh Naurem, social activist film Rohan Singh na akhanaba mithunglen oina sarugyaki thoramadu da akhanaba wangangloi oina subject matter specialist plant protection KVK Thobal Longjam Boris Singh, Deputy Director of
and Employment Directorate General of Employment Ministry of Labour and Employment, Government of India, Ningthaujam Ajit Singh, Founder, Shine Career Manipur, Katrimium Tony Singh Amadi, Manipuri ki Saknai Rabi, Folk Singer Laishram Benitana Sarukyaki. Ngarangi Thoram Aduda NESAC Silongi ISRO Yuvika Program 2026 Sarukyaki Badanatana, ISRO Young Scientist Achiever Puyol Sana Thokchom, Manipur Combined Civil Service Competitive Examination 2022 da 20 Shuba ranked Mai Paglakraba Lakisha Ningthauzam, Japan Ge National Astronomical Observatory the astrophysicist and researcher Oriba Handakta Loktak Protocluster Malendra Saktakiba Dr. Ronaldo Laishamsu Taram Oki. Mana aiso aigi waxida ke gomba khara ina manipur ki maming le hoga taba khalako matam da this kind of discover ta hoga matam ne khale se what I can name from manipur is manipur ki kari thon ba yagi se manipur duga ai maming khara khale but lokta se lai se ke ne matam da lokta is the lifeline and the mirror of manipur akoi ki history akoi identity civilization se lokta ka sabona ga lai ne ba lokta se akoi manipur ki Northeast one of the largest fresh water lane ko. Iduna maming si Manipur ki lehuna ba Manipur ma thon badi ya nungai jado ai ning thon se ai ko ai ki structure se ba but ai ning thon badi I don't like I mean ai mi kharan thangi bi ai but Manipur ki thamoi na ba iduna Manipur maming lehuna ba lokta ai thon ba lokta iduna tholo mutum da kamai da mutum da ai na ai ki I will to more than 10 to 20 countries himself put him on labor. It would keep it out of Lokta Maming City, Lokta Manipur, Lokta Proto Cluster, and the whole city, Munaga de Orne, Sahi billion Matum this one. So Lokta Lapun the Manipur has a line about to mining it. But I'm saying I'm but I see most of them. Hello, no commerce minus school, just sell a technical school program. I am Aduh, anak mau nak kau nak tak lakukan lagi. Kau ini nak lakukan, memang dah kau ini saya semuanya hari ini. Intention cuma nak terus, masih malu. Intention cuma nak tawarkan. Kita kawal, thabuk tahu betul. Thabuk tahu ke sahabat mana ni nak kerongkan ba, asyik dah ni semua ini hamsi. Mayamang thabuk tahu ni mesti sahabat mana ni nak hidden agenda mah. Award finding bani kang de, paisa finding bani kang de, ama to bani kang de, adu mama yawa. Uthok badan ai sama seva to bani, adu to banara to bani utpa. Sida manung de sigi intention chumna bai ne thoi be problem yams. Nangi intent to chumma ba, what is your intent? Intent to chumma ka ni thabo apawo ban to kan. Aduna youth singna for example KDS na sinna career counseling Kakching District Rifles Association KDRA na duna chatharakiba shooting coaching asi mapufana loisinkri yai shooting academy da pangthokiba coaching loisin bagi thoram aduda gurumayum yaima secretary MRA na athoiba mithung KSS Manihar President KDRA na thoramapu amasung Nauran Nabachandra executive member MRA na akhanaba mithung oina sarugyakhe Kakching District da shooting masanabu hena chawkhatpa amasung afaba shooter kaya puthokuna national amasung international ki thakta medal lawraktuna iramdam ireiba ki mingchat purakpa ngamba sanaroi kaya puthoknaba pandamda chathakiba coaching aduda Kakching District ki tungan ba mafumdagi lakpa sanaroi kuntra romna sorgyakhi Manipur Rifles Association ki saknairaba oja kayana takpi tambikiba coaching loishimba thorongi manung channa coaching da saruk jakiba singda sakhang che singsu yenthoki Arobada maru ay papaw amuhana. Konsa khulda kuki khulai paiba sengna ambush charapada miyoi ama sokle. Amaso United Naga Council and National Highway 202 bu Sangkai Village da Kuke Meriton Singna Toktoki babu janing da Fongdorekli.
North Window TV na sandokchariba numidangi Manipuri pau matang asida loshinjari ngasigidamagkadi matang asida loshinjari miyeng tabigi pumnamupu amuka suhana khurumjari